ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤ ꯁꯤꯖꯟ 2 ꯇꯔꯦꯡꯂꯩꯕꯤꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯀꯦꯒꯦ ꯄꯥꯈꯪ ꯑꯃꯗ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯗꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄꯥꯡꯗ꯭ꯔꯕ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯌꯥꯔꯕ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯄꯥꯡꯈꯤ꯫ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯥꯟꯅꯕꯤ ꯁꯅꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥ ꯑꯗꯣ ꯑꯣꯠꯄ ꯌꯥꯕ ꯃꯈꯩ ꯑꯩꯅ ꯑꯣꯠꯂꯒꯦ꯫ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯔꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯆꯐꯨ ꯄꯨꯝꯐꯝ ꯑꯗꯣ ꯇꯥꯟꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯐꯨꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯆꯐꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯍꯜꯂꯤ, ꯊꯨꯒꯥꯏꯗꯨꯅ꯫ ꯃꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯄꯦꯟꯕꯅ ꯂꯣꯏꯔꯤ꯫ ꯊꯋꯥꯏ ꯑꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯋꯥꯔꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯍꯩꯀꯣ ꯏꯇꯥ ꯑꯔꯨꯕꯤ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯕꯨꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯃꯤꯒꯤ ꯃꯈꯥ ꯇꯥꯗꯅꯕ ꯍꯣꯠꯅꯔꯒ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯃꯤꯀꯧ ꯊꯥꯒꯧꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯀꯧꯔꯨꯔꯤ꯫ ꯅꯪ ꯌꯥꯝꯅ ꯍꯩ, ꯃꯄꯨ ꯑꯣꯏꯅꯤ ꯈꯜꯂꯒ ꯃꯤꯅꯥꯏ ꯑꯣꯏ ꯍꯥꯏꯕꯗꯣ ꯇꯧꯔꯤ ꯑꯁꯤꯗꯤ꯫ ꯅꯪꯕꯨ ꯌꯥꯝꯅ ꯈꯪꯂꯦ ꯍꯩꯔꯦ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯅꯨꯡꯁꯥ ꯂꯩꯃꯅ ꯇꯧꯕ ꯊꯕꯛꯇꯣ ꯅꯪꯁꯨ ꯂꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯗꯣ꯫ ꯑꯔꯨꯕꯤ ꯋꯥꯔꯨꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯈꯪꯒꯅꯤꯒꯦ ꯑꯁꯨꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯇꯔꯦꯡꯂꯩꯕꯤ ꯑꯁꯤꯅ ꯑꯁꯤꯕ ꯊꯋꯥꯏ ꯃꯥꯕꯨꯁꯨ ꯀꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯄꯔꯤꯡ ꯑꯃꯇꯗꯤ ꯀꯥꯏꯕ ꯅꯠꯇꯦ꯫ ꯃꯪꯒꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯃꯔꯩ ꯌꯦꯠꯅꯔꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯒ ꯂꯝꯗꯟꯕ ꯊꯋꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈꯤꯅꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯡꯊꯔꯣꯏꯁꯤ꯫ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯌꯥꯕ ꯀꯥꯟꯅꯕ ꯊꯤꯗꯣꯛꯂꯒ ꯀꯥꯟꯅꯕ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯃꯥꯕꯨ ꯃꯥꯡꯍꯟꯅꯕ ꯂꯝꯕꯤ ꯊꯤꯔꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯕ ꯃꯥꯡꯍꯜꯂꯤꯕ ꯆꯐꯨ ꯑꯍꯨꯝ ꯑꯁꯤ ꯑꯁꯤꯒ ꯃꯥꯟꯅꯕ ꯆꯐꯨ ꯑꯍꯨꯝ ꯑꯃꯃꯨꯛ ꯁꯦꯝꯃꯒ ꯂꯣꯏꯔꯤ꯫ ꯊꯋꯥꯏ ꯑꯁꯤ ꯅꯝꯊꯕꯗ ꯂꯥꯏꯅꯗꯤ ꯊꯣꯛꯂꯣꯏ꯫ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯔꯨꯕꯤ ꯑꯔꯨꯕꯤ ꯑꯅꯤ ꯑꯗꯣ ꯁꯥꯎꯅꯔꯝꯕ ꯑꯗꯨꯗꯒꯤ ꯐꯔꯤ꯫ ꯊꯧꯁꯤꯟ ꯍꯩꯕ ꯃꯪꯒꯤꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯤ꯫ ꯑꯍꯤꯡ ꯑꯗꯣ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯤ꯫ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯤ꯫ ꯂꯣꯛꯇꯥꯛ ꯎꯊꯨꯝ ꯊꯨꯝꯕꯤ ꯆꯥ ꯇꯨꯝ ꯇꯨꯝ ꯍꯥꯏꯅ ꯈꯣꯡꯂꯛꯂꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯣ ꯏꯉꯝ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯐꯨꯔꯤ ꯐꯨꯔꯥꯡ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯁꯛꯌꯦꯜ ꯃꯤꯡꯁꯦꯜ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯣꯔꯥꯝꯕꯁꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯥꯡꯂꯣꯏ ꯇꯥꯅ ꯃꯁꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯍꯪꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯈꯣꯡꯆꯠꯇ ꯆꯥꯛꯄꯤ ꯀꯥꯔꯣꯡꯗ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯣꯔꯥꯝꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯣꯔꯥꯝꯕ ꯑꯗꯨ ꯃꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯆꯥꯕꯅ ꯂꯥꯡꯒꯣꯏ ꯆꯦꯜꯂꯛꯂꯤ꯫ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯃꯩ ꯊꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯆꯤꯡꯅꯔꯛꯂꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯩꯅꯥ ꯄꯛꯄꯤ ꯄꯪꯀꯛ ꯑꯣꯏꯈ꯭ꯔꯤ꯫ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯍꯪꯉꯣꯏꯒꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯍꯤꯛꯅ ꯀꯞꯄꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯁꯨ ꯑꯑꯣꯟꯕꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯑꯣꯟꯕꯅꯤ꯫ ꯑꯑꯣꯟꯕ ꯑꯁꯤ ꯁꯥꯒꯣꯟꯅꯕ ꯇꯥꯏ꯫ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯃꯣꯔꯥꯝꯕꯗ ꯅꯠꯇꯅ ꯁꯅꯔꯦꯝꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯋꯥꯉꯝꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯆꯥ ꯊꯥꯖꯒꯨꯝꯕꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯈꯌꯣꯝ ꯂꯥꯛꯄ ꯆꯕꯥꯟ ꯊꯥꯕ ꯇꯧꯔꯕꯁꯨ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯤ꯫ ꯀꯨꯁꯨꯝꯁꯨ ꯁꯅꯔꯦꯝꯕꯤꯒꯤ ꯑꯋꯥ ꯃꯄꯥꯎꯗꯨ ꯇꯥꯕꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯀꯨꯁꯨꯝꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ
ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯣ ꯈꯪꯕ ꯉꯝꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯁꯛꯇꯝ ꯑꯗꯣ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯥꯡꯂꯤ꯫ ꯁꯅꯔꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯇꯥ ꯀꯨꯁꯨꯝꯅ꯫ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯁꯤ ꯁꯣꯏꯗꯅ ꯐꯒꯅꯤꯌꯦ꯫ ꯁꯤ ꯄꯥꯕꯁꯨ ꯃꯣꯔꯥꯝꯕꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯇꯥ ꯄꯥꯏꯈꯣꯝꯕꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯅꯪꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯂꯒꯅꯤꯌꯦ꯫ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯐꯒꯅꯤꯌꯦ꯫ ꯌꯥꯝꯅ ꯁꯣꯟꯊꯒꯅꯨꯁꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯁꯨ ꯅꯣꯝꯗꯨꯅ ꯇꯥꯟꯁꯤꯜꯂꯛꯄ ꯄꯨꯔꯛꯄ ꯇꯔꯦꯠ ꯁꯤꯟꯖꯥ ꯃꯈꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯅꯥ ꯄꯛꯄꯤ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯩꯍꯥꯛ ꯊꯛꯇ ꯂꯣꯏꯅ ꯃꯌꯦꯡ ꯇꯥꯔꯤ꯫ ꯁꯨꯃꯥꯏꯅ ꯑꯁꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯏꯇꯥ꯫ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯅꯔꯦꯝꯕꯤ, ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒꯅꯨ꯫ ꯄꯥꯕꯁꯨ ꯃꯣꯔꯥꯝꯕꯁꯨ ꯃꯄꯥꯜ ꯐꯔꯤ꯫ ꯅꯪꯇꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯤ꯫ ꯁꯣꯏꯗꯅ ꯐꯒꯅꯤꯌꯦ ꯅꯪꯒꯤ ꯑꯅꯥꯕ ꯑꯁꯤ꯫ ꯁꯅꯔꯦꯝꯕꯤ ꯀꯨꯁꯨꯝꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯃꯇꯥ ꯀꯨꯁꯨꯝ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯈꯔ ꯑꯃꯗꯤ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯋꯥ ꯏꯔꯩ ꯑꯗꯨꯗꯒꯤ ꯁꯝꯅꯥ ꯃꯐꯩ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯥꯟꯊꯣꯛꯆꯕ ꯉꯝꯖꯩ꯫ ꯀꯨꯁꯨꯝ ꯑꯗꯨꯁꯨ ꯐꯝꯈꯩ ꯐꯝꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒ ꯀꯔꯤꯒ ꯊꯥꯡꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯜꯂꯛꯄ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯊꯪꯅꯕ ꯈꯨꯟ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯀꯣꯏꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯑꯁꯤ ꯂꯧꯕꯨꯛ ꯂꯝꯃꯥꯡ ꯐꯥꯎꯗꯨꯅ ꯈꯣꯡꯅ ꯆꯠꯂꯤ꯫ ꯃꯇꯝꯗꯣ ꯄꯨꯡꯊꯦꯡ ꯊꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯣꯏꯕ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯁꯨꯃꯛ ꯂꯩꯔꯛꯏ꯫ ꯄꯥꯈꯪ ꯃꯆꯥ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯗꯨꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯌꯧꯒꯗꯕꯁꯨ ꯈꯔ ꯃꯋꯥꯠꯂꯤ꯫ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯥꯞꯇꯛꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯛꯏ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯐꯠ ꯂꯥꯎꯅ ꯃꯥꯡꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯨꯠ ꯂꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗꯧꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯦꯛ ꯂꯩꯁꯤꯜꯂꯒ ꯂꯩꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛ ꯊꯣꯛꯂꯛꯄ꯫ ꯅꯍꯥ ꯃꯔꯤ ꯑꯗꯣ ꯂꯥꯞꯇꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯤ꯫ ꯍꯥꯏꯗꯤ ꯍꯥꯏꯅꯕꯅꯤ ꯃꯐꯝ ꯑꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯈꯣꯡ ꯀꯧꯏ꯫ ꯂꯧꯕꯨꯛ ꯅꯥꯀꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯈꯣꯡ ꯑꯁꯤ, ꯈꯣꯡꯂꯝ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯂꯥꯏ ꯊꯣꯛꯏ, ꯂꯥꯏ ꯏꯜꯂꯤ꯫ ꯑꯍꯜꯁꯤꯡꯅ ꯃꯈꯣꯏꯅ ꯂꯤꯕ ꯋꯥꯔꯤ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯨꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯈ꯭ꯔꯤ꯫ ꯃꯇꯝꯁꯨ ꯄꯨꯡꯊꯦꯡ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯔꯤ ꯃꯔꯤ꯫ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯥꯟꯅꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯁꯛꯑꯣꯡ ꯁꯥꯗꯥ ꯑꯗꯨꯗ ꯐꯨꯛ ꯍꯦꯛ ꯐꯥꯎꯗꯣꯔꯛꯏ꯫ ꯐꯨꯛ ꯍꯦꯛ ꯃꯥꯡꯈꯤꯕꯗꯧꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯣ ꯄꯥꯈꯪ ꯃꯆꯥ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯄꯥ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯤꯕ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯅꯥꯛ ꯌꯦꯠ ꯑꯃꯠꯇ ꯌꯦꯡꯗꯅ ꯆꯨꯝꯇ꯭ꯔꯤꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯠꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯜꯂꯞꯅ ꯊꯥꯡꯏ꯫ ꯑꯗꯨꯝꯅ ꯃꯄꯥ ꯑꯗꯨ ꯌꯧꯔꯕꯗ ꯋꯥꯄꯜ ꯑꯗꯨꯗꯒꯤ ꯃꯤ ꯃꯀꯣꯛ ꯑꯃ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯊꯔꯛꯏ꯫ ꯃꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯝꯍꯨꯏ ꯈꯣꯡꯕꯁꯨ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯄꯥ ꯂꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯈꯣꯡꯐꯝ ꯑꯗꯨ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯀ꯭ꯂꯥꯛꯁꯤꯡ ꯑꯗꯣ ꯊꯛ ꯊꯛ ꯂꯣꯏꯅꯃꯛ ꯅꯤꯛꯂꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯝ ꯑꯊꯦꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯈꯣꯡ ꯑꯁꯤꯒꯤ ꯋꯥꯄꯜ ꯃꯄꯥ ꯑꯁꯤ ꯂꯥꯟꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯨꯈꯥ ꯊꯥꯈꯤꯕ, ꯂꯣꯔꯦꯜ ꯂꯧꯈꯤꯕ ꯃꯐꯝ ꯑꯃ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯅꯤꯄꯥꯒꯤ ꯀꯣꯛ ꯀꯦꯟꯈꯤꯕ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯋꯥꯄꯜ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯇꯣꯝꯗ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯖꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯈꯣꯡꯂꯝ ꯑꯁꯤꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯑꯉꯥꯡꯁꯥ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯀꯛꯄ ꯂꯣꯔꯦꯟ ꯑꯗꯣ
Malem laitingai mathak asida ona thoina sanai karigumbada yangdau lambi satliba mising adubu koitan tanai aduga mi adugi makrang ado tangjilurin aduna litnaba hotnai tangjilurin asina ngamduna litkiba thoklabadi mi ado sifam nafam chadana thabum amagi manungda adumak sigani wari asi khangningsingai wari asi ningsinglakpada makhoi mari ado khong thangtoktri thawai hingnaba haiduna matang aduda chenmasu matang yamna sadri zeluragasu khudong thibadi soidana nanglagani aduna ngaihak tuminna leptuna leirasi hainari pakhang masa mari ado makut jejetna paiduna makhong sing ado jejetna krak laksinduna setna leplaga kirabasu kina kiraba saduna yangdau lambi aduda lepi khong adudana nupi ama tengthana waina hikna kappi tangzulurel aduna pakhang masa mari adugi akoiba aduda koilai leiduna sanai tanjaba phanglabadi karang lit kadoigi sem saduna thaurang tawduna lairi nupi aduna hikna nakal aduda adumak kappi tangzulurel aduna akiba minok kaya amaga loina duna makhoi mari aduda kihan khanganba kaya amasu pirammi pakhang masa mari ado maklak nitli kiwana makhong sing ado jejetna tasinduna lepi loren aduna akoiba aduda koilei laituna leiramnaga khonglam leiba adomda amuk ona thoina onthakri adumna olingaida tanja aduda makhoi mari ado khut chanaduna mathwai namda poduna mafam adubu lanthoknaba haiduna khonglei yangna sor thabet honduna chelakli tung hannagi yenglamdi moirang khundon yawnaba pakhang masa mari ado chenkhalai thawai waramba adusu khara phari trong lawi adudagi phanyamna lapna hawri pakhang masa mari ado makhoi masen ngangnei siramida matung unau amam athengda mapa asi lana satpa yaba natiko satpa tarabasu numit leiringaida satpa tabani masidi yum yawgadabasu kuiraktri moirang khundol yawksilakpa asida wakal khara nungaileda wakal khara nungaidingai pakhang masa mari ado makhoigi tungda musuk muba mami ama inarai makhoi mari aduna hek leppada mami adusu lepi tung hana hek yengthok loragasu kanamata leiba udi mami aduna adumak makhoi mari aduna chatpa maiteida chatpe hek hawbaga hektamak inarai pakhang mari ado khundon mapa aduda tu khyau sungba hawrakli mami adu amuk mangkhri makhoigi mamangda nupi amamuk leptuna leirammi khara laptakna makhoina chaiba lambi aduda nungsit adusu liri setli kwaktagi nungsitna namiba laptakna nupi aduna leiriba adu uraga makhoi mari ado wakhalda makhalli hasuk thenglama matam asida khundona sida karama nupino kege yang bithak asida chathoisibo wanglen matam asida hoithoktabanida nupi aduna lepna aduma yangdau lambi aduda leiri nupi aduna lepliba leiriba mapa ado lansilakli nupi adugi maithong ado thabalgi mangal aduda phajanamak udrabasu khara makhaidi ori mamai nama amana thajigi maithong nama amana maina sakhibagi maithong adu ururi nupi adugi maithong adu ubada khalai khangdana chenkhri pakhang masa mari ado law khongduna mayum yongnama senakri haujikti matik leiba singamdana sikhraba sanaremigi thawai ado chakhongba hawrakli khundon adudagi nupa masa sing adugi tung innaduna masatli pakhang masa oirambana mathwai phawdi mahakna lawkhidabani ahing tanglau laina thengjilaklaba matam aduda thawai ase tamnarai saduna hek tamnaba hawrakli kaithel aka akumda chibon ngangnaba hawrakli tamnalai amathokli amam athengda chatpa miyoi kaya ama tamnalai asi oknaduna awa famda taba yawnari kongon bri kaduna laikhat aba kaya ama yawnari thawai asina saphonglaklavada kegem yam pumba ado akiba phawri amam athengda nupi ama hek kaptuna masatli nupi adugi kappagi tengthana oibagi honjel adu tabasu yawnari lamta thangja hawrakpada
ꯍꯥꯏꯅꯈꯤꯕ ꯑꯗꯣ ꯆꯨꯝꯂꯛꯂꯤ ꯍꯟꯗꯛꯇꯤ ꯑꯀꯤ ꯑꯈꯪ ꯅꯪꯒꯅꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯃꯈꯧ ꯄꯣꯡꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯍꯩ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯨꯝꯁꯤ ꯀꯨꯝꯖꯥꯗꯤ ꯑꯀꯤ ꯑꯈꯪ ꯂꯩꯒꯅꯤ ꯐꯠꯇꯕꯅ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯀꯅꯥꯃꯠꯇ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯊꯣꯛꯈꯤꯗ꯭ꯔꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒ ꯀꯦꯒꯦ ꯂꯝꯕꯤ ꯌꯥꯡꯕꯤ ꯊꯛ ꯑꯗꯣ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯊꯕꯛ ꯆꯠꯊꯣꯛꯅꯔꯨꯔꯕꯁꯨ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯧꯕ ꯑꯁꯤꯇꯅꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯁꯣꯏ ꯀꯥꯡꯕ ꯍꯧꯔꯛꯂꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯤ ꯃꯣꯔꯥꯝꯕꯁꯨ ꯀꯨꯟꯊꯣꯡ ꯂꯥꯟꯅ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯠꯈꯤꯗ꯭ꯔꯤ ꯋꯥꯉꯝꯕꯁꯨ ꯉꯟꯇꯥꯅ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯂꯣꯏꯕꯒ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯑꯗꯣ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯆꯪꯗꯨꯅ ꯍꯣꯠꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯗꯣ ꯇꯨꯝꯅꯔꯤ ꯁꯅꯔꯦꯝꯕꯤꯁꯨ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯇꯨꯝꯃꯤ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯃꯤ ꯑꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕꯒꯨꯝꯅ ꯃꯤ ꯑꯅꯤ ꯇꯤꯟꯅꯕꯒꯨꯝꯅ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯏ ꯆꯤꯕꯣꯟ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯤ ꯂꯥꯡꯕꯒꯤ ꯃꯤꯅꯤꯜꯈꯣꯜ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯂꯥꯡꯕ ꯑꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ ꯁꯅꯔꯦꯝꯕꯤꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯣꯛꯈꯤꯔꯤꯕꯁꯤꯕꯨ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯑꯁꯤꯗ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯄꯥꯏ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯣ ꯏꯁꯤꯡ ꯆꯤꯡꯅꯩ ꯃꯃꯥꯡꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯤꯉꯩꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯋꯥ ꯑꯃ ꯃꯇꯣꯜ ꯍꯥꯏꯊꯔꯛꯄꯒꯨꯝꯅ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯋꯥ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯄꯒꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯏ ꯁꯅꯔꯦꯝꯕꯤ ꯃꯤꯄꯥꯏꯕ ꯍꯧꯔꯛꯂꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦꯁꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯍꯥꯟꯅ ꯈꯨꯊꯤꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯑꯃꯝ ꯑꯊꯦꯡꯗ ꯐꯅ ꯈꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯂꯩꯔꯕꯁꯨ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯒ ꯌꯦꯡꯂꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯂꯤ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯂꯣꯜꯂꯤꯕ ꯑꯗꯣ ꯃꯨꯟꯅ ꯑꯃꯨꯛꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯈꯟꯖꯥꯅꯩ ꯑꯃꯨꯛꯁꯨ ꯆꯃꯝꯅꯩ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯃꯈꯜꯂꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯌꯦꯡꯂꯔꯣꯏꯒꯦ ꯈꯜꯂꯤ ꯄꯟꯊꯕ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯀꯥꯡꯈꯜ ꯑꯗꯨ ꯌꯦꯞꯁꯤꯜꯂꯤꯉꯩꯗ ꯑꯃꯨꯛ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯡꯕꯒꯤ ꯃꯤꯅꯤꯜꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯅꯤꯡ ꯑꯗꯨꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯀꯔꯤꯒꯨꯝꯕꯗ ꯑꯉꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯄꯤꯕꯒꯨꯝꯅ ꯁꯔꯤꯛ ꯆꯣꯝꯖꯥꯎ ꯄꯥꯏꯗꯨꯅ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯀꯤꯔꯝꯕꯗꯒꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯑꯃ ꯃꯁꯥ ꯑꯗꯨꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯆꯤꯡꯎ ꯂꯩꯃꯥꯡ ꯐꯝꯗꯨꯅ ꯁꯔꯤꯛ ꯆꯣꯝꯖꯥꯎ ꯄꯥꯏ ꯍꯔꯥꯎꯕꯨꯡꯗ ꯆꯤꯡꯎ ꯂꯩꯕꯥꯎ ꯆꯦꯟꯕꯒꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯤꯔꯕ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯩꯁꯛ ꯁꯩꯗ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯔꯛꯇ꯭ꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯃꯗꯤ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯋꯥꯉꯝꯕ ꯑꯃꯗꯤ ꯃꯣꯔꯥꯝꯕꯗꯤ ꯇꯥꯔꯝꯗꯤ ꯁꯨꯞꯅꯇꯪꯒꯤ ꯁꯅꯔꯦꯝꯕꯤ ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯑꯁꯤ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯑꯃꯥꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯁꯅꯔꯦꯝꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯟꯕꯗꯧꯅꯁꯨ ꯃꯈꯣꯜ ꯑꯃ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯥꯔꯛꯏ ꯁꯅꯔꯦꯝꯕꯤ ꯃꯆꯤꯜꯗ ꯁꯣꯜꯂꯛꯂꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯁꯔꯤꯛ ꯆꯣꯝꯖꯥꯎ ꯊꯥ ꯀꯔꯝꯕ ꯑꯃꯥꯏꯕꯤꯅꯣꯅꯤ ꯋꯥꯄꯜ ꯑꯁꯤꯗ ꯆꯤꯡꯎ ꯃꯄꯥꯎ ꯄꯤꯔꯤꯕꯁꯤꯕꯣ
ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯤꯉꯩꯗ ꯇꯥꯔꯝꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯞꯇꯛꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯨꯕꯗ ꯇꯥꯔꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯁꯔꯤꯛ ꯆꯣꯡꯖꯥꯎ ꯄꯥꯏꯗꯨꯅ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯑꯀꯤꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯄꯥꯏ ꯃꯅꯥꯎꯅꯤꯄꯥ ꯃꯣꯔꯥꯝꯕ ꯑꯗꯣ ꯍꯧꯗꯣꯛꯀꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯔꯥꯝꯕ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯋꯥꯖꯔꯨꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯖꯔꯁꯅꯨ, ꯑꯃꯨꯛ ꯍꯧꯗꯣꯛꯂꯔꯣꯏꯒꯤ ꯇꯨꯝꯁꯤꯠ ꯐꯥꯔꯣꯏ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯧꯄꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯕ ꯑꯗꯣ ꯁꯃꯥꯏ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯔꯝꯕ ꯁꯔꯤꯛ ꯃꯈꯣꯜ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯄꯥꯎ ꯆꯦꯜꯂꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯤꯜꯗ "ꯁꯅꯔꯦꯝꯕꯤ, ꯁꯅꯔꯦꯝꯕꯤ, ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯪꯕꯨꯅꯤ, ꯅꯪ ꯂꯥꯛꯇꯕ ꯌꯥꯗꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯒꯨꯝꯅ ꯃꯉꯣꯟꯗ ꯐꯥꯎꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯁꯔꯤꯛ ꯆꯣꯡꯖꯥꯎ ꯑꯗꯨ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯈꯪꯂꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯃꯩ ꯌꯥꯎꯔꯤꯕꯨ ꯂꯥꯏ ꯇꯤꯟꯗꯤ ꯃꯩ ꯆꯪꯗꯦ꯫ ꯑꯗꯨꯅ ꯊꯥꯎꯃꯩ ꯑꯁꯤ ꯉꯥꯅ ꯊꯥꯜꯂꯤꯕꯨ ꯌꯦꯡꯗꯗꯤ ꯌꯦꯡꯂꯨꯔꯒꯤ, ꯃꯤ ꯑꯣꯏꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯑꯆꯨꯝꯕ ꯑꯃꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯆꯥꯔ ꯄꯣꯔꯣꯟ ꯑꯗꯣ ꯁꯠꯂꯤ꯫ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯤ꯫ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯎꯟ ꯋꯥꯏꯃꯨꯛ ꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯉꯣꯟꯗ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯐꯨꯕꯗ ꯇꯨꯍꯥꯎꯁꯤꯡ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯈꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕꯗ ꯎꯔꯤ ꯐꯤꯉꯧ ꯁꯦꯠꯄꯤ, ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯑꯃ, ꯃꯈꯨꯠ ꯑꯗꯨꯗ ꯁꯔꯤꯛ ꯆꯣꯡꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ, ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯕꯥꯎ ꯆꯦꯜꯂꯤꯕ ꯑꯗꯣ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯇꯨ ꯈꯤꯌꯥꯎ ꯆꯣꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯁꯔꯤꯛ ꯆꯣꯡꯖꯥꯎ ꯑꯗꯨ ꯈꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯁꯔꯤꯛ ꯈꯤꯡꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃꯗ "ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯁꯅꯔꯦꯝꯕꯤ, ꯂꯥꯛꯑꯣ, 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 ꯅꯪꯕꯨꯅꯤ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯤ"꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯅ ꯂꯣꯏꯔꯤ꯫ ꯂꯩꯄꯥꯎ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯈꯨꯝꯖꯤꯜꯂꯤꯕ ꯑꯗꯣ ꯐꯤ ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯎ ꯆꯦꯟꯕꯤꯁꯤꯡ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯀꯤꯕꯇꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ ꯁꯨꯞꯅꯇꯪꯒꯤ, ꯆꯤꯝꯕꯥꯜ ꯈꯛꯇꯪ ꯂꯦꯡ ꯂꯦꯡ ꯆꯠꯄ, ꯃꯤꯠ ꯅꯥꯇꯣꯟ ꯌꯥꯎꯗ꯭ꯔꯕ, ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕꯤ, ꯆꯤꯟꯕꯥꯜꯇꯪ ꯄꯥꯟꯕꯤ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯌꯦꯡꯂꯒ ꯈꯣꯏꯔꯣꯝ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯂꯩꯅꯥ ꯄꯛꯄꯤ, ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯁꯤ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯄꯨꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯒꯗꯕꯅꯤ"꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯂꯧꯐꯝ ꯈꯪꯗ꯭ꯔꯕ, ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯑꯈꯣꯏꯕ ꯂꯣꯟ ꯀꯌꯥ ꯑꯃ ꯃꯆꯤꯜ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯆꯦꯖꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯁꯣꯔ ꯑꯗꯨꯁꯨ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯣ ꯑꯃꯨꯛ ꯆꯦꯖꯦꯠꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯆꯤꯉꯨ ꯂꯩꯕꯥꯎ ꯄꯤꯕꯒꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯕꯗꯧꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ꯫ ꯃꯃꯤꯠ ꯑꯗꯣ ꯍꯧꯖꯤꯛꯇ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯇꯔꯪ ꯇꯔꯪ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯔꯥꯝꯕ ꯑꯗꯣ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯣꯔꯥꯝꯕꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯕꯥꯟ ꯂꯝ ꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯣ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ, ꯇꯥꯏꯕꯪ ꯃꯤꯗꯤ ꯌꯥꯎꯗ, ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯗꯣꯂꯥꯏꯁꯤꯡ ꯑꯗꯣ ꯄꯔꯦꯡ ꯄꯔꯦꯡ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯔꯥꯝꯕ ꯑꯗꯣ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯃꯈꯨꯠꯁꯨ ꯁꯤꯡꯖꯪ ꯑꯃ ꯄꯥꯏ꯫ ꯇꯂꯥ ꯄꯥꯃꯦꯜ ꯋꯥꯡꯊꯣꯏꯕ ꯑꯃꯕꯨ ꯌꯥꯟꯒꯤ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯌꯣꯛ ꯍꯦꯛ ꯌꯥꯔꯨꯔꯦ꯫
ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯃ ꯀꯌꯥ ꯑꯗꯨꯒꯤ ꯁꯛꯄꯟ ꯊꯣꯡ ꯑꯗꯣ ꯀꯣꯃꯥꯏ ꯉꯥꯛꯇꯅꯤ ꯂꯥꯏ ꯀꯣꯃꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯧꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯇꯨꯡꯗꯅ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯈꯨꯠꯇ ꯅꯨꯡ ꯄꯥꯏꯗꯨꯅ ꯃꯁꯤꯗ ꯊꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤ ꯈꯔ ꯑꯃꯗꯤ ꯇꯥꯟꯅꯔꯒ ꯅꯨꯡ ꯂꯪꯕꯁꯨ ꯌꯥꯎꯔꯤ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯅꯨꯡꯅ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯆꯦꯟꯕꯗꯤ ꯂꯦꯞꯇꯤ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯊꯨꯡ ꯂꯩꯅꯥ ꯄꯛꯄꯤ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯤ ꯅꯪ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯂꯧꯅꯔꯛꯂꯒꯅꯤ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯤ ꯃꯁꯤꯕꯨ ꯃꯣꯏꯔꯥꯡ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯨꯡ ꯊꯥꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯁꯤꯕꯨ ꯀꯟꯕꯤꯅꯕ ꯃꯣꯔꯥꯝꯕꯅ ꯍꯥꯏꯖꯔꯝꯃꯤ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯑꯗꯨꯕꯨ ꯂꯥꯏꯁꯤꯡ ꯑꯗꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯃꯥꯏ ꯂꯩꯈ꯭ꯔꯦ ꯃꯣꯔꯥꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯁꯤ ꯑꯗꯣ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯨꯡꯅꯇ ꯊꯣꯝꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯈ꯭ꯔꯤ ꯃꯣꯔꯥꯝꯕ ꯃꯁꯥꯁꯨ ꯍꯤꯛꯅ ꯀꯞꯄꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯆꯤꯜ ꯑꯗꯨꯗ ꯏꯆꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯃꯣꯔꯥꯝꯕ ꯑꯗꯣ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯣꯔꯥꯝꯕ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯀꯨꯃꯪ ꯃꯥꯅꯤ ꯃꯀꯨꯃꯪꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯃꯁꯤꯗꯤ ꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯒ ꯃꯣꯔꯥꯝꯕ ꯑꯗꯣ ꯋꯥꯈꯜ ꯈꯔ ꯑꯃꯗꯤ ꯅꯦ ꯇꯥꯖꯔꯤ ꯃꯁꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯩꯄꯥꯎ ꯆꯦꯟꯕ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯤ ꯃꯁꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯩꯄꯥꯎ ꯆꯦꯟꯕ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯤ ꯅꯣꯡ ꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ ꯃꯣꯔꯥꯝꯕꯅ ꯍꯧꯖꯤꯛꯄꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯃꯊꯪ ꯊꯥꯗꯤ ꯀꯥꯂꯦꯟꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯥꯏꯗꯒꯤꯅꯣ ꯌꯥꯝꯅ ꯅꯛꯅ ꯇꯥꯏꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯁ꯭ꯋꯥꯏꯗꯒꯤ ꯃꯥꯜꯂꯤꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯥꯝꯕ ꯑꯗꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯇꯥꯔꯛꯂꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ